Akaswani Imphal Wahingbom Washington na pau pajeri ahanbada maroiba pau Rajapal Anusaya Uike na hairi Raja Sigi Santi Raksagi Pibam Tapna Tamna Pagalakpaga Loinana Chawkat Thorangi Thabak su paikhat pa hore Mukhyamantri Nongthombam Biren Singh na hairi Sarkar asina Manipur gi ngamkhai Miyamgi punsi amadi Thum mapung phana Ngak sianaba chap yungna lepli amasung Pradhan Mantri na PM Kisan Scheme gi tarataruk suba installment oina lupa koti listen kunma thoi hen bagi senpham lomi singde yan thokre Rajapal Anusaya Uike na hairi Raja Sigi Irang Leiba Mafam Singda Security Forcing Thambadagi Haujik Shanti Raksagi Pibam Tapna Tamna Pagalakpaga Loinana Chawkat Thorangi Thabak Singchu Paikat pa hurakli Tarani Shuba Manipur Bidhan Sabagi Manga Suba Mifam Hudokpagi Warolda Irang Asinem Thanaba Sarkar na Paikat pa Thabak Sing Palladuna Rajapal na hai Mamang Sehigi Me Ahumdagi Haurakhiba Kangluki Irang Asida Thokan Ningdaba Thodok Sing Thokan Danaba Sarkar na honari Miyam na mayok na riba awaba sing kokan na ba madi irang asina chokhalaba mafam sing yangsin na ba Raja Bidhan Sabha ki member taruk yawba Crisis Management Committee semkre mang na hai Raja ki Security Force amadi Central Armed Forces na Raja sigi maruiba mafam sing da area domination tawbuga loinana ainam sung Shanti Raksha Ngak na bagi thabak ta sizinari Rajapal na hai ain kaiba mong da miyoi kharana lakhiba khusu khulai sing lokhat na ba intelligence ki mateng lawtuna operation chathaba ka loinena khusu khulai sing thampham da ahian ba security force sing sizina duna ngak selali sing amadi tampaki mafam kaya da check post sing hangdoktuna akhak na ba mafam khara da frisking chu chathari Rajapal na hai Raja sida thokli ba hingsa gi thodok asida miyoi chani tara mapal gi punsi mangki Shanti Rakshagi Pipa Masina Maram Oiduna SenGani Kulhumdoigi Kharip season da Laumi Singna Lau Ubangam Kidabadugi Yangduna Bharat Sarkar na Lupa Koti Kuntra Manga Lak Humpu Kaitorakle Rajapal na hai Miyam da Hidak Langtak Amadeta Ipolam Singning Tina Panganaba Sohanari Singi Jija Singda Lady Bamatik Sarba Dr. Singi Matakta Kendragi Haksel Lamsung Yai Payumbal Mantralo in Tharakpa Specialist Dr. Tara Marisu Mathau Tauri Lanjen na riba Mahirui Singh na makoy ki mahima Singh makhata na tambang amnabagi damag Chief Minister gi College Students Rehabilitation Scheme SenGani kulhumdai hogdokle mang na hai Raja Sinba tungbada miyoi lising taruk khutsa hayan na ba lupa koti kun henbagi project amaso approve tawre Kena bakaya kautok na raga miyoi kuding mang na chawkat pagi lambida amatoy na sangsin minana ba amadi lamdam sida santi amasung nungsichana bagi pibam hanjil handuna chawkat pagi lambida manglum da samsin na ba honabada miyam na mateng pangbi na basu Rajapal na hairi Mukhyamantri Nongthombam Biren Singh na ngarang Raja Bidhan Sabha da senba sahi SenGani kunmari kunmanga gi oina lupa koti lising kuntra mari samga ama lak marfu manga lising tarahumdagi budget ki senpham puthokre Board on account ki senpham na lupa koti lising tara mathoi samga lak humpu mathoi lising humudra mathoi ni budget adu puthok laduna Sri Biren hai sarkar asina Manipur ki ngamkhai Miyamgi punsi amadi Thum mapung phana Ngak senaba sab yungna lepli laibak asida chalairiba ain gi kanglon sing kai haloi Mamang sahi ki me ahumdagi hawrakhiba irang asida awaban nang laba miyam mathau tawbada thawai thakraba amadi asokapan nang kraba security forces ki awabada saruk yari hairaduna mahakna makhoi gi phangpham thokpa phanghanabagi damak sarkar asina honari haina so phungdokhi Mang na hai lanjen aduna relief camp talairiba sing gidamak nong madachang drabaya daba polam singamadi makhoi gi laina ba yum phanghanabagi damak kendra sarkar na lupa koti samri gi senpam pi ba yarakle Mukhyamantri na hai Raja Chibu Chawkat pagi lambida muk hanjil hanabagi pandamda sarkar gi official sing experts sing academicians sing amadi civil society members sing na punna semba committee taruk leire Raja sigi haujik oiriba phibam masigi matangda palladuna Sribiren na hai Raja sina Shanti Raksha gi ramda awaba mayok na badana tana sel thungi lamdasu aduki matik chaitheng phangli Raja sida haujik mayok na riba resource ki awas prasinga sigi matangda ahian ba mateng gi damak kendra sarkar ga toina wari sanari Mukhyamantri na SenGani kulhumdai kunmari gi demand of supplementary grant chu puthokhi Raja sida Shanti amadi tangdu leitat
Bafibam Hanjil Hanaba, Security Force and Sing Amadi Tampaki Zila Singirang Labor Mapam Singati Humba Madi, Area Domination Left and Satari. Raja Police Control Room Nangarang Toki Basero Lamana High, Aukibapung Kunmarida, Security Force and Hobal Zila Amadi Chursanpur Zila da, Ti Humbagi Tabak Chatabada, Nongmai, Hand Granite, Amadi Bom Nasing Bakaya, Pagatki. National Highway ni datangai panan sang bapolam sing pusilak payana ba mapam kaya da Ngak seli miyam na tok nga amadi aran ba video sing thaja bidan na basu sero laduna hairi Matang thagi ahum dagi mga phawba laibak sin batung na pangthok kadoriba immunization day ga mari lainana Pulse Polio Immunization Program gi saruk amo aina District Health Society Chandel na sinduna District Task Force for Immunization gi miphamama ngarang DC Chandel gi office ta pangthok re miphamma duda Chandel jila gi Deputy Commissioner yauna medical gi makok thongba official kaya saruk yakhi Bharat Lanmi gi Red Seal Division na sinduna ex servicemen singi rally mangarang senapati gi Karong ground da pangthok re rally duda senapati da permanent Zila Sainik Board amalaihan binabasu GOC da taksin ki Tabiru Paosing Akasvani Imphal Dagini. Pradhan Mantri Narendra Modi Nangarang Maharashtra gi Yavatmal da Lupak Koti listen Kunathoi Henbagi Oyadaba PM Kisan Scheme Gitara to Rukshuba installment yan Tokre. Sri Modi Nahai Button Amanamba Galoinana Lupak Koti listen Kunathoi Lomi Koti Taramatoi gi bank accounta Hapsin Kre. Mang Nahai Modi gi guarantee na senpam kudimak beneficiary singda sungsoi choidana yahon bangamle. Ngasi phongba pause singi maru oiba pausing gidama hojik khaidam gichandra leire gichandra Thagachari Washington Tarani do shuba Manipur Legislative Assembly gi manga so mifam hodokiba Tampaki District manga gi commando sing kulai thadokiba gi pau amasung su makhata na sangthaba yaroi haiduna kaithel singda paksana wakat mifam chathakiba amasung numidang gi matamdana maira release chatkiba gi pausing asina ngasi Manipur da phongba pause singi hanbala maida maru oiba pausing oina phongnari Ngasi Manipur da phongba pause ayamagi headline sing asi amaga iman manadaba mongda headline tawri tarani thoi suba Manipur Legislative Assembly gi manga suba session hodokhiba pau asi huyalan pause da lan manungda phamba tarani thoi suba Assembly gi manga suba mifam hodokre miyoi chani ga tramapan punsi mangkhiba laibak thibani imung manunggi awabada saruk yari haiba governor gi wafamna ahan headline tawduna phongli Paosing Manipur News Pauseda Security ge akan projection thorang loinana Assembly gi mifam hodokre Chief Minister na digital oina budget estimate listing aniga kunmari kunmanga pothokre haina banner headline tawduna phongli Pau asimak naharu ge thodang Pauseda Miyamgi kholau marakta Assembly mifam hokre haina banner headline tawri Isel Express tana Manipur Legislative Assembly gi mifam hokre Kuki MLA tara saruk yakhidre haina headline tawri Tampaki District mangagi commando sing kulai thadokibagi pau asisu Huyalan Pau Manipur News Naharol git thodang Isel Express Sanalaibak People's Chronicle Poknafam Sangai Express English amasung Manipuri edition Imphal Free Press Ganphu Mail Tamenglong Times amasung Hills Hornbill Express da ahanbalamaida maruiba pausing wena phongnari Pau asi Sanalaibak pauseda police personnel sing lengak ta warore Tampaki District mangagi commando sing kulai thadokre MPS officer sing thabak lepkre haina phongri su makhata na sangdokpa yaroi haina taithel singda paksana wakat mifam chathakiba amasung numidang gi matamdana maira rally chatkibagi pau asi Manipur News naharol thodang Isel Express Sanalaibak People's Chronicle Poknafam Sangai Express Manipuri amasung English edition Manipur Mail pause sing asida ahanbala maida maroiba pausing wena phongnari Washington Thagachari Gichandra Aroibeda Maroiba Pau Amukhana Rajapal Anushya Wikena Hairi Raja Sigi Sankti Raksagi Pibam Tap Natamna Pagalak Pagaloinana Chapat Thorangi Tabak Supaikat Pahore Mukhamantri Nongtamban Biren Hairi Sarkar Rasina Manipur Kingam Kai Miyamgi Punsi Amadi Lantum Mapuk Phana Ngak Senaba Chap Yungno Lepli Amasung Pradhan Mantri na PM Kisan Scheme Gitara Taruk Suma Installment Oina Lupak Koti Listen Kunmathoi Henbagi Senpham Lomi Singde Yanthokre Paulo Jere